Manipur gi chingi district singi manungda None district asi Khwaidagi sabagi chang wangba mafam oibata natana nongkan na chuganba amadi ching ningkhai bagi thodok toina Thokpa district ama oire masigi sumathakta mamangda amukta thoktriba mongda khopum tampakta ising chawbagi thodok thorakpa sina khunja sing angakpa amaga loinana mi paiba faunare hiramasigi matangda SKTV news ki chief reporter Khetrimayum Premchandagi akhanaba paudam ama Khwaidagi wangba railway ki thong pier bridge leiba amadi mahaushagi phajaba kya leiba kidamak None hari mafam asi maming chatli adubu haukiba sei khara asida None district asi jingning khaiba ichau Thokpa nonglei nungsina yum kai paithokibagi pauna pik thalli Haukiba Jun Thada None districta akanma nong chubadagi Khopum division khutaki chau thoki nong tabagi chang millimeter maudra henki ikoi kuidana July thagi thakai chasilakpada akanma nong chuki nong chubagi chang millimeter chani kunmanga henki Khopum dam overflow tauki khutaki chau thoktuna Khopum tampaki lokham kaya ising thumjinki kunja sing angakpa amagalorena ichau mayok nakhi Khapum damgi ising se overflow oiba danger point lagi meter ama hengale ase ogi lebenda wang na sakre ase sehi asuk jama manungda ngasi na ihen hele khoi nung sathi ba leikre dam se ado achawa sang sing na khara yeng se lega khara water resource department da khangan jari Maramdi Khapum dam se ising se overflow oil bagi makha da sun lau loina thumjing kre Kunja sing na pungtok narakpagi matung ina nong chuba amadi nungsa sabagi mong matauda chawna ahong mul leiri haibasidi mayek sengle amaromda Directorate of Environment and Climate Change Government of Manipur ki phangmo report ki matung ina None districta chahi asigi haukiba me kunithoida sabagi chang Celsius degree nimpu yoki June thagi thakai tulakba duwaida sabagi chang Celsius degree 38 yoki sabagi chang kangwang wanglam laga kanghaudana millimeter chani kunmanga gi changda akan manong chuduna ichau Thokpa asida Kunja sing angakpa pongnaki nungsha khangsa saram laga nong ka hena kana chubadagi khudong charaba kaya Thokpa se haukiba chahi mangarom asida None districta tatana thokpagi mami tari makha tana sigumba thodok sing thokadra haibagi mi paiba su leiri ekoi khun area da numi humni se nungsa kanna sarame mudugi matungda flood haib se thokani maram oduna ekoi khunda laiba tampak lau se phadana sokre tampak lau khakta natna ching lau su pam lau su morok lau su yum kai pokri da laiba nga sing chu loin chen khre ising isaw na much like na nin khai badagi amang ata se phadana thokre akhoi se wakha yam ware hojik amok thoktra haina wakhalda kiba wakhalda phawre Matang asida hangmaya ba wahangdi None districta chingning khaibagi thodok tone thokliba asigi maruiba maram singi manungda nongju nungsagi khalda chawna ahongma lakpa sisu ama oirebra haibasini maramdi sabagi chang kawang wangduna chingmai gi lebak lehau sing ikang tangna leiringai cherakta akan manong tasinbana chingmai sing ningkhai na bagi achaw maram ama ohelabra haiba ofamasini masagi sumathakta Aikoi mioi bagi tongan ba thawong sing na mateng pangsilabra haibo afamasisu leiri Chingjana mana segi forest yam kok tharabani na direct rainfall jina raindrop mayam jina soil la thaba matam jida soil mayam erosion ji yam high intensity da thui ko china erosion gi were tapna sang churaga na mu sai water mayam je percolate tawraga
slope kumba kari kumba da stability later mafam da di maru na miyo bana interference thola ba di lambi ka kuni khangde apo structure sajal kuni khangde ha ni nature gi lejar ba slope to thukara mafam da di yam changna nong je chura ga di high intensity natraga su lepna sum chu thar ga di sing do percolate tawraga landslide thokpagi yamna chances yam wang Malemgi oina aying asa nung sagi khalda chawna ohong mun lakpada Manipur su ahong musing asi thengnaba haure adubu chingi lamda leiriba kunja sing asigumba ahong musing asigidamak mayok nanaba kadai fawba sem sarabage mulinaba singna karamba thorang lokhotlabage haibasidi kananingai oiri chingdadi communication amadi magi capacity yam nemba jaga nina koi de praja sing siju koi yam sebu jaga de leiba yam koi de bnina haitare ko beli sungai ching sungai re man yam effect oriba koi khwaidagi sobe affected people sing sidi senthok nemba kangbu haigadra koi category da haigana koi kitang koi shape oin le hodu jaga de leiba yum kai mu ta harasu kitang permanent structure letaba aduna han soidana ko aduna masigi potsi ekoina yamna advisory ama akoigi se antaga noli nuksit kalaga de kai tawre ka happy ke tum advisory ama yam kanna masi akoigi related department sina or institution na point lokuk tum sangra khalle koi se heat wave ko lakoi ge de koi tum related my relevant department sina koi tawa hore jikse smai taw da koi su koi environment department jo koi basi gi advisory notes se am lo jare aduga masi koi ju radio through the or local network through the koi advisory mati climate evidence ki wena as a total the totality wena haitare khana se wet heat wave ki adagi yam severe coldness ki adagi se heavy rainfall ki mayam di khana advisory ma taw ge hana khoi plan di lejare mahaushagi oiba ahongba kaya si kananasu thingluba ngamloi adubu masida awa ana tadanaba karam thorang sing pakat pa yabage haibadudi scientist sing amadi lenga ki official sing yauna akhang ahi kiyana thamnari thorang sing adu athuwa matamda thabak ta onthok pirabadi akan manungsha ki maisha nonglei nushit amadi ching ningkhai bagi todok singnagi miyoi kiyagi punsi kel hobung ngamgani haibasi achit pa thajabani SKTV news ki damak pauram jariba khetri mayom premchan Imphal